Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi mung lobirasi Thamoi Yaoramdre tarasuba tangka kari ningai ni haisige asuk mafam chadana tawbani ngai se matang chadana tawbani ngai di khopak chai haini chai ma paiduna tan chadana tawribani ngai se themsira natraga kari pamliba munna hanglaba matung magi apamba piduna ningai themsira apamba potu hangubada irai laina asi pami hairakadoribra adugumba hairaga themba yaba oiramlagadi karigi amuk ningai toromgadabano ngamba sanaga loinana hotel amada lai makoina changba adugumna class yamna wangba mawong amagi hotel dinati adubu ka hena motba mawong amada sunati adum chang amada mayamna changnaba makhalni gari do parking da park toramlaga ani du hotel manungda changlai makoina manungda changlakpa matamdadi lakadawa mi loina suduna punduna leiramle watliba haibabu sana khakta ngairamle sana na changlakpa ubada leiramba mayamduna noktuna kaurei yaifarel su noktuna sana bu kaurei sana su noktuna mayamda khummi wangamna sana gi matungda ngambana changlakpa da ubada ingakakna yenglai yaifarel su ngakna ngambabu yengai ngambadi karisu thausaba tawdana changsinduna sana gi hek thangnana thariba chair adura famthei makuttu thangatuna laibakta salam kotpa gumkotlaga wangamda yengduna kaurei hi bro leiriba te staff singduri ngambabu masak khangdabanina sana don sinduna hanglei nangi bf lo sana du makut ani du thangatuna fatfat hairaga hairai no aigi thabaki boss ni sir mani nataba nangi boss anobani oh ngambadu kaisu thausadaba mawongda masadu pairafamlaga makut namana chairdu da thangatlaga masana sanadon sinduna yenglaga lei upliba amuba anoktu masulak thokti wangamna ngambari yengduna hanglai sidula isibu kai thaba lei thaba ma sanana ngambada mamitu pairap yengduna tapna maya chiksinduna ngurung ngangluna hairei kaino phamidubo phazan phamo ngambadi aron athup amate yaudana mana famniba mawongdu matante yengjaduna hairei sumai phamaga kaidorage sanadu mayamda yengduna noksinai aduga ngambada amuk onsinduna hairei mi mayam ama yaurisi udra phazana phamo haiba ngambasu hena tawge matagum makhongdu amagi mathakta ama amuk lonkhatuna hena mukna famgalai sanadu tawriba mawongduda mamit lakthokduna ngambada yengi ngamba thausadaba mawongda makutta pairamba phone adu table duda makol thokna langshinboi kaibo themlaga yaifaralda yengduna hairai kaino tawni haida tawrudana sumaina phambagiro noina pundusiba yaifadi manigi machaga oisile kumpham ama khangdri wangamna sanada mungkakni yenglai karino tawrisibo haibagi mawongda sanana mayamduda amuktang yenglamnaga ngambagi makhut khudangdu tap paiduna khangchingchingduna puraga thokre mayamdudi tarangda tawribadu yengduna lehauri sanana ngambabu chingduna puraga hotel adugi mamangda puthorai ngambadu sanana chingbaduda athingba mata pidaba mawongda dum inarai mapan yorakpaga sanana ngambada suktuni yenglakpaduda ngambagi masagi khudangdudi yenglaga nupagi khudanga tap paradana nangi sengonda hopka toksilera khudang paraga ise nangonda kelalani khambagi mawonglaba nangi se khangabane soidana mu cancel latana haidana wathi mungang kanu taningdi matang yam chadi ngang leibo wado kaino sarna tori dubo kaidorage ina kaidorage ina haibu karino mi staff nga tani leirido sarna tori dubu karino haiba kaino no staff ni aduda aina kaidorage no edum tawfam thokpa dum taw kaino aisu aigi tawfam thokpa dum tawjabani sida kaino nang nengonda sauji leidubo phammini haidana chumna mayamna famnariba dumna phambas tawdi muktana single sofa da nathanda fallaga phambadona phamadana wanganginena pura khuka kama mayamna sarbu sarmanigi machane haiba khanglakradi kamai tawdino ba masagini kainodre madu tawganu adumaina tawdoiragadi saralo sarbu masa khangbasu yauri mayamse sargi mawongduda comfortable amta oidre oidawa moina oizadamni kaino aide aigi leifam thokpa mawongda leizabani sida moina mathau leitana comfortable oizadabani as sir kaino yumda hanbiro sir hayeng thengnarase laga party yaudana kamai handaino yare nang ngak lehokidra ai changamage haina amuk changkige tawbaduda sanana makut ani changduna ngambabu yanduna fara khami as sir
Karino, Kudangsibu, Pampai the Parisibo. Nangai Kudangse, Mupupan the Kalabo. Sarna piba, I chance 7 do, at the Ging a sea, I am a sinnerage. Condition Yaudana, Yani Hina Sarna Hakibani. Kaino Haidisna. Pazana normal Obamo, parties would be. Ngamba, Wakang had Kalava Matung the Hare. Madu Yo Haradi, Nasai Haibadona, Nangi chance 7 a dudagi, Amagasuk Tabadaba. Adurikamayadino, idea of the Sinage Hazabani, Sarna, Amamulok Tonabatoise, Kaigino, Yaro. Parini, Yadragana, Aigi Hanagi Mong to the Adam Totaba, Anima am the Loctorano, Isu, Aigitopadum. Haina, Amuksangeta Waduda, Sanana Amuksuyandana, Paraga, Suktuna Namabu Yingaga Hade. Yari, Hekaran Toraba, Seranturan Hectoraba, sir. ID Fati Hazison Hisnadi. Makut Kudomiga to Toduna Hiram Laga, Mana Hana Manung the Jankre, Ngamba, Pisumaniga in Katuna, Machinama by Katuna Nok Laga, Sanana Hanjin, Piramba Kudangado, Amuk Ying Laga, Manung the Jangla E. Ngamba, Handak Janglak Padadi, Mawangama the Jangla E, Jumna Pami Handakti, Mayam Gasuariga Sane, Normal Oba Mawangda, Mana Dumna Chamna Torapamata Duda, Wangam Goya Ferel Gasu, Karafrio to E. Yay Ferel na Sanado and Sinduna, Wari Sana Baduda, Ngambana Sanagina Kong Mayada Jang Sinduna, Chirol Tawagi Mong the Hare. Nangna, Aigita to Latoga, Sidala Isidi, Kitang Chanabuatro, Aigiduna, Yam Helicomarueba. Sanadu, knock me, Mayam di Yang Lamlaga, Ngambadon Sinduna Hare. Sarah Lamagahara. Hidida, Punadum Hanminaki Sabini. Yay Ferel na Sanado and Sinduna Hare. Sanadi Karam Kandagi office lakpa Muhogadabno. Aina Kangdaba Kara Sanaga Tananingbani. Matam Karadi, Aidi office the Lakiri, I later Gasu, Sarwangamgadum Tanabu, Angwandagidi, Sarnayam Henbani. Tabak Mayam Sinaisu, Mahak the Little Sanganatida, Mana when the call Toropuda, Tabak Nayadana, Pai the Bamayama Yaorabani. Wangam the Hirakbani, Sanana Yaferel di Yingduna Hide. Adugumba, emergency Bogumbo Gadi, and on the Dumkol Tobiro. Aigi number do I said bizage. Hoi, yay, Adamain to Hina Farani. Masi Haiduna, Yai Ferel Su, Fonadu Putokduna, Sanagi number Hirak Badunga Idunalay, Sanasu, Nakan the lady Babek Adudagi, Fonadu Loktokduna Hide. Sergi number do Naibiro, I drinking lake. Hoi. Yai Ferel na, Magi number adu Haiduna, Sanada Kol Toksili, Aduga number adu, Animak the Sef Tokshinay. Taunari ba matawadu ngamba pisumani du suktuni yenglibani asum yengambadagi lembagi battery loirakpagum makuta paramba spoon adu table du thadai tauramliba singdu chap leptuna loini yenga imangonda ngambasu sanada haifet yengaga pisumadu inkatuna nakandagi napkin ama lauduna machinadu taithokduna lei tanjaduda sanagi makuta pariba phone vibration nga i save tawdaba number amadagi lakpa call ni Atubagi Oramgadra Kanduna, Sana, Mayam Lariba Dudagi, Karachatokduna, Fonadu Oi. Mana Toki Badu, Ngambana, Mangak to Laiduna, Ying Lagalehowi, Wangamna, Magi Mato do the Hide. Kaino, Ngak number is a Pamaka Ying the Bo. Bro, Amy putting a Husakansi. Kaige, Kanana no wonder Kari Harage. Engwan the direct Hiboramadi, putting away the money. Engwan the Hide of Snanny, enemy putting his. Side the Gitoraga, Engwan the Katnaba Hobomongama, Yauri. Sanasi, Ganga Sanabangam the Orabananga. Nangabudi, Karatoramani have a say, Aina Kangabani. Masumagi Babakumdi, Adam Watabani. Wangamgi Wadida, Yaiferel Nakumai. Sanasedi, Wari Sabiam Nuai. Mana Habiwada, Yauriba confidence, Yam Galaxy. Mana to make Kalagangi Bawasidi, Lina Hide of the Hello Habigi Mongamatobani Madi. Honabasiam the Kanbani, Taunasiam the Labor Mali Yingba. Yaiferel na Sanagi Maram the Hirapa Wahay Kudingi, Ngambagi Mihundu, Tangdang Chungwa Makai, Hek sounding Halimasadu, Jangsindu na Mamay Duda, Kinna Ania Humlakang Tilabadi, sounding Badu, Karafagadaba Mali. Makoy na Wari sana ringay, Sanadu Janglay Hatu, Aduga, Pariba Fonadu, Pekadu the Hapchin na, Mayam di Ying Duna Hirei. Mayam I say, Loiba Pauti Ozening Money, Adu Faraktari, Sawiyadi, Aikitang Halamagi. Sir Yaiferel, thanks for the treat. No matang chabada mupulase, Masigidi, ay mayam nagi kitang halamagi. Masi haiduna, sanadu ngambada, amuktang on sinduna hairei. Sarsu, karido puragadam hanbiro, ay sarbutin zaramaroge, ay kitang ture sir. Wado haiduna, sana mapana chanchatogduna tokri, mana toki baga,
Wangamgisu phoneda text ama lakpagi vibration ngalakpa aduda yenglaba matung masu mayamda hairei. Ngasigi deisu kitang halamagi emergency am lae nong matang chabadang pulase. Masi haiduna masu hobe we thokri mayamdu tingak loini yengduna lehawi ngambasu haugatuna chatlage haibaga mata hairamdana fuk haugatuna mapanda thokri. Somdana sana hotel amada lai mana laiba hotel asi Jewel Sokang Leipakini leiramliba receptionist tuna mabu uba maktada mana chingduna sanabu pusilai. Sanasu hatu lakpa oibagi masadu fathaduna sor sangna honduna inarai. Room amagi mamangda receptionist tuna leptuna hairai. Madam, sidani. Oh, okay, thank you. Masi hairamduna receptionist thokri. Sana sorasang mama machindagi kamthoklaba matung thongadu hangduna manungda changlai. Mana changakpada mabungaiduna Braden famduna leirami. Sanasu official oina unaba oibana hek uba mattada respect utli. Good afternoon, sir. Good afternoon, Miss Sana. Sanasu sangsinduna Braden famliba chair aduga mayoknana thariba sofa duda famthai. Braden du masayamna nalami hana nana uba dudagi ngasini hena nana ure. Table da leiramba teapot tu thangatuna leiriba cup tu da hairaga sana tamna insinduna hairei. Chapaise. Thank you, sir. Nang oina lakpase yam nungaire. Sir oirambasisu yam nungai. Magi oina haiduna thamliba cup adu thangatuna sip ama chinglaba matung amuk table mathak aduda tapna thamduna makut ani du punaduna table du da thamdaga aruba meeting amaga loinana sana da yengduna hairei. Ngasi ga thengnariba si official oina business ki matang da thengnaba oibanina personal matter kudimak nakanda thamlaga wari saba kaisu kaidaba natra. Sanani kumlai. Sarga iga personal matter da sanagadaba wari amata leitabra na khanjai. Aina mafam asida lakcharibasu Jewel Sokang Leipaki mohut sinduna lakchabani. Yani sir na hainingboda hekta haibiyu. Mafam sida aisu haikol gi mohut sinduna lakpani. As you are here. Nang sir Jewel Sokang Leipaki arona tupumna makloina khangi haibisidi mayek sengli. Sir na haininglibada adum haibiyu. Aina Jewel Sokang Leipaki arona tup khangba khangdaba haibisiga Sir gaiga sariba wari siga related ohen bese kitang chanaba watpo oina aina khanjai. Aduna sir na haininglibada direct point oina lakpiyu. Braden du mangaktu nomduna noi sanagi mawongduda tapna amuk sakfam adu serious oibada hanjinduna hairei. Hanadagi hauna company ni siyanadi deal ama tawnakiba business amata da punkiba ngasi fawbagi history da yawdi matungda yawrakani haibagisu mamisu leite. Aina haiba pamlibasina hauzik nakoina loge haiduna tawriba ningthi khungi handicraft ki products ngado hanagumna aikoida muksina halo nakoina makoida force tawduna aikoidagi business munaba hanagano. Sorry sir na khanbiriba wakhalona dudagi hauduna yamna lale aikoina kariguma makhal amatagi forces na kiba leite makoina aikoida bizarakpani aikoisu business tawba oibana makoina aikoida pirapa offer do accept tawba khaktani masida force tawbagi wa amata leite. Sir na wafam sigi matang da yashinaba pambiragadi kunjasingduga oina yashinabana hena fagadra khali. Aikoigidi makoina pirakliba offer se amuk handokpagi wa leite. Profit fazana phangadaba product amabu tarai na thadokibadi apangba tadana tokani. Aduna sir gi wafam se kunjasingduga oina hainabibana hena fagadra haina khali. Aisu munna khangi nakoigi misingna kunjasingda makoigi product singse nakoida pibagi wafam se nakoina haudoktana madugi wakalona ma pibani haiba tawriba mongsi lona lana hobo ina thokani aduna masigi business asida yelaktabana hena faba oigani haina khali. Waro biroi sir wafam sigi warabadi aikoigi site gi khongfam handokpagi wafam leizade sir koina ngambiragana kunjasingbu yanaba haina biraga kunjasingi yanaba pubiro kunjasingna yaduna sir koida makoigi product to free da pikiba oiragadi aikoi Jewel Sokang Leipaki site gi atingbam ta thamjade. Adubu aikoigi site tagidi phajaba offer amabu reject tawba ngamjaroi tawge haibagi plan su leijade. Braden du sanada chumching yengai sanadu Braden gi meeting aduda famlambadagi hogatuna hairei. Sir na haibigi dabu waloi biragadi ai amuk thokina batawjarage. Masi haiduna sana mangak adu haifet nonduna Braden da respect ama utlamlaga room adudagi thokre. Braden famliba mawongdu hongdana tumina sumfamduna lei yengliba meeting du su hongde leiriba fibamdu machi ama faw lengdana ma tumina famhauri. Somdana ngamba mayumda halai
Mana yum halakpada mamadu Mongolda wheelchair adula famduna makhoi thabak sunaba leiba kharaga wari saduna leirami. Machanupa halakpa ubada Ningthoina nokmi machabu kaurai. Labo, laolo, chango. Ngambas changlaktuna Mongolgi leiriba stair aduda mamana leiriba aduga kaya lapnadana gitfam thai. Adumna fambaduda Ningthoina ngangboi cheiboi tawduna hairai. Karino ni phida ama tharaga phamba yadro nangbo na phigadu loina motpa tarine tawridubo. Mom, kaidoragi kokse wakal khanaba palamise kamai tawrino. Karino ni nangna ngangibudubo kokna wakal khandrabadi karina khandaribano. Mitna natraga chinna khalambadi kai kai habanida. Mitna khalamadi kai suwaroidina. Amadam yengaga ngaya kawanba yaidina. Karino ni masina ngangiba mayamsibo. Mi yamna puninga ai. He mi puna bagayate ko. Puna daw nate, aina fudawani. Nang khakna phubagi wakal khalaga mi puna bayaba nate ni. Mi puna ba haibasidi nang na phuriba dugumna mana su phuraka dawribani. Mana ai udanaba ahan batin bada mamituda kok thinjilaga lore adugibu. Tawhidi ko adumna tawba yaba nate. Ngamba mamai dilashinduna mama da yengai aduga hairai. Mom, nanga date kasi asugyam na khenai se kamai tawrino. Mibu amaga chap manaba yabro karino ngawba nangna hairidubo. Yam khena mangre. Adu aise sum khalini. Mom lobra natragana date lobra haidana. Ngambadu karigumba ma khangning singlakwagum khangning na hanglai. Mom, adu kainum hangini. Ikoiga hekole ko gyana dabagi ahobu maramse kaigino. Ningthoidu nokmi leiramba safam adu hanjinduna machada yenglaga tapna hanglai. Kaigino nangna du hangide. Khoi company da thabak tawge hairabadi each and every reason khudima khangba tabani. Adubu ai masigi horapagi warise ai khangdri. Sige singma maramdo ai khangbu pami. Ngasi phawbada aina taribasina matik chaba answer oide. Ningthoidu nakanda leplibi nupi eduri yengduna hairai. Ngayakta pothage. Ngambada muk ansinna hairai. Waramnani pothana batawro. Wakal henjina khangano. Karisu leitaba waduda matha sahangano. Adugi mahud nangna tawriba thabaktuda mayon silu. Wahai kharado hairamlaga Ningthoi nupiduna pushinduna imunglomna changkhre.